ꯑꯁꯨꯝꯅ ꯃꯩ ꯆꯥꯛꯂꯕ ꯌꯨꯝ ꯑꯗꯨꯕꯨ ꯃꯃꯥ ꯃꯆꯥ ꯑꯅꯤ ꯑꯗꯨꯅ ꯊꯃꯣꯏ ꯁꯣꯛꯅ ꯌꯦꯡꯂꯝꯃꯤ꯫ ꯑꯗꯨꯗꯒꯤꯗꯤ ꯃꯈꯣꯏꯒꯤ ꯅꯥꯀꯟꯗ ꯂꯩꯕ ꯈꯥꯡꯄꯣꯛꯁꯪ ꯑꯃꯗ ꯑꯃꯨꯛ ꯃꯃꯥ ꯃꯆꯥꯒꯤ ꯄꯨꯟꯁꯤ ꯑꯗꯨ ꯋꯥꯅ ꯂꯦꯜꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯂꯧꯁꯤꯡ ꯂꯩꯕ ꯃꯆꯥꯅꯨꯄꯥꯅꯤ, ꯃꯈꯥ ꯀꯔꯤ ꯑꯃꯨꯛ ꯇꯧꯔꯛꯀꯗꯧꯔꯤ? ꯃꯆꯥꯅꯨꯄꯥ ꯑꯗꯨꯅ ꯆꯥꯛꯈ꯭ꯔꯕ ꯌꯨꯝ ꯑꯗꯨꯒꯤ ꯎꯠꯁꯤꯡ ꯑꯗꯨ ꯈꯣꯝꯖꯤꯜꯂꯒ ꯕꯣꯔꯥ ꯑꯗꯨꯗ ꯍꯥꯟꯖꯤꯜꯂꯒ ꯃꯍꯥꯛꯅ ꯑꯇꯣꯞꯄ ꯈꯨꯜ ꯑꯃꯗ ꯆꯠꯂꯝꯃꯤ꯫ ꯃꯍꯥꯛꯅ ꯑꯁꯨꯝ ꯆꯠꯄꯗ ꯈꯨꯜ ꯑꯃ ꯊꯦꯡꯅꯔꯝꯃꯤ꯫ ꯃꯗꯨꯗ ꯂꯥꯏꯑꯣꯡ ꯈꯪꯗꯕ ꯃꯤꯠꯀꯤ ꯂꯩꯅꯥ ꯑꯃ ꯈꯨꯜ ꯑꯗꯨꯗ ꯈꯨꯡꯒꯪꯒꯤ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨ ꯅꯥꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯃꯗꯨꯒꯤ ꯈꯨꯗꯣꯡꯆꯥꯕ ꯂꯧꯔꯒ ꯅꯨꯄꯥ ꯃꯆꯥ ꯑꯗꯨꯅ ꯃꯥꯏꯕ ꯁꯥꯗꯨꯅ ꯃꯥꯅ ꯄꯨꯔꯛꯂꯤꯕ ꯎꯠ ꯑꯁꯤꯅ ꯂꯩꯅꯥ ꯑꯗꯨ ꯐꯍꯟꯕ ꯉꯝꯅꯤ ꯍꯥꯏꯗꯨꯅ ꯈꯨꯡꯒꯪ ꯑꯗꯨꯗ ꯂꯩꯔꯤꯕ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨꯗ ꯊꯥꯖꯍꯜꯂꯝꯃꯤ꯫ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨꯗꯤ ꯃꯈꯣꯏꯒꯤ ꯂꯩꯅꯥ ꯑꯗꯨꯕꯨ ꯐꯅꯤꯡꯕꯅꯤꯅ ꯅꯨꯄꯥ ꯃꯆꯥꯅ ꯍꯥꯏꯔꯤꯕ ꯑꯗꯨ ꯊꯥꯖꯔꯝꯃꯤ꯫ ꯑꯗꯨꯗꯒꯤ ꯃꯈꯣꯏꯅ ꯄꯩꯁꯥ ꯄꯨꯊꯣꯛꯇꯨꯅ ꯃꯥꯅ ꯄꯨꯔꯛꯂꯤꯕ ꯎꯠꯁꯤꯡ ꯑꯗꯨ ꯂꯣꯏꯅ ꯂꯩꯔꯝꯃꯤ꯫ ꯑꯗꯨꯒ ꯅꯨꯄꯥ ꯃꯆꯥ ꯑꯗꯨꯅ ꯑꯁꯨꯝꯅꯁꯨ ꯑꯃꯨꯛ ꯍꯥꯏꯔꯝꯃꯤ꯫ ꯃꯤꯌꯥꯝ ꯄꯨꯝꯅꯃꯛ ꯑꯩꯅ ꯄꯨꯔꯛꯂꯤꯕ ꯑꯁꯤꯅ ꯑꯗꯣꯝꯒꯤ ꯅꯥꯔꯤꯕ ꯃꯤꯠ ꯑꯗꯨ ꯁꯣꯏꯗꯅ ꯐꯍꯟꯕ ꯉꯝꯒꯅꯤ꯫ ꯇꯧꯕꯇꯕꯨ ꯑꯩꯅ ꯍꯥꯏꯕ ꯈꯔꯗꯤ ꯏꯟꯕ ꯇꯥꯏ꯫ ꯑꯩꯅ ꯈꯨꯜ ꯑꯁꯤꯗ ꯂꯩꯔꯤꯕ ꯃꯈꯩꯗꯤ ꯍꯤꯗꯥꯛ ꯑꯁꯤ ꯑꯗꯣꯝꯒꯤ ꯃꯤꯠꯇ ꯍꯥꯞꯄ ꯌꯥꯗꯦ꯫ ꯑꯩꯅ ꯈꯨꯜ ꯑꯁꯤ ꯊꯥꯗꯣꯛꯇꯨꯅ ꯆꯠꯂꯝꯗꯥꯏꯗ ꯑꯩꯅ ꯌꯥꯔꯦ ꯍꯥꯞꯄꯤꯔꯣ ꯍꯥꯏꯅ ꯂꯥꯎꯔꯛꯀꯅꯤ꯫ ꯃꯇꯝ ꯑꯗꯨꯗ ꯑꯗꯣꯝꯅ ꯄꯥꯏꯔꯤꯕ ꯎꯠ ꯑꯗꯨꯅ ꯑꯗꯣꯝꯒꯤ ꯃꯤꯠꯁꯤꯡ ꯑꯗꯨꯗ ꯅꯩꯕꯤꯒꯗꯕꯅꯤ꯫ ꯃꯗꯨꯒꯤ ꯃꯇꯨꯡ ꯃꯇꯝ ꯈꯔ ꯂꯩꯔꯒ ꯑꯅꯥꯕ ꯑꯗꯣ ꯁꯣꯏꯗꯅ ꯐꯔꯛꯀꯅꯤ꯫ ꯑꯁꯨꯝꯅ ꯅꯨꯄꯥ ꯃꯆꯥ ꯑꯗꯨꯅ ꯑꯣꯏꯗꯕ ꯀꯌꯥ ꯉꯥꯡꯁꯤꯜꯂꯒ ꯃꯍꯥꯛꯀꯤ ꯎꯠ ꯑꯗꯨ ꯌꯣꯜꯂꯝꯂꯦ꯫ ꯑꯗꯨꯒ ꯃꯍꯥꯛꯅ ꯈꯨꯡꯒꯪ ꯑꯗꯨ ꯊꯥꯗꯣꯛꯇꯨꯅ ꯆꯠꯂꯝꯗꯥꯏꯗ ꯌꯥꯔꯦ ꯎꯠ ꯑꯗꯨ ꯃꯤꯠꯇ ꯅꯣꯏꯁꯤꯟꯕꯤꯔꯣ ꯍꯥꯏꯗꯨꯅ ꯂꯥꯎꯔꯝꯃꯤ꯫ ꯃꯃꯤꯠ ꯅꯥꯔꯤꯕ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨꯗꯤ ꯃꯍꯥꯛꯀꯤ ꯑꯅꯥꯕ ꯑꯗꯨ ꯐꯅꯤꯡꯕꯅꯤꯅ ꯀꯔꯤꯅꯣ ꯍꯥꯏꯕ ꯈꯟꯊꯗꯅ ꯎꯠꯁꯤꯡ ꯑꯗꯨ ꯃꯃꯤꯠꯇ ꯅꯣꯏꯁꯤꯜꯂꯝꯃꯤ꯫ ꯃꯗꯨꯗꯒꯤ ꯃꯃꯤꯠꯁꯤꯡ ꯑꯗꯨ ꯊꯨꯞꯄꯅ ꯈꯥꯡꯕ ꯉꯝꯗ꯭ꯔꯦ꯫ ꯑꯁꯨꯝꯅ ꯇꯧꯕ ꯑꯁꯤꯗ ꯈꯨꯡꯒꯪꯒꯤ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨꯅ ꯅꯨꯄꯥ ꯃꯆꯥ ꯑꯗꯨ ꯌꯥꯝꯅ ꯁꯥꯎꯔꯝꯃꯤ꯫ ꯅꯨꯄꯥ ꯃꯆꯥ ꯑꯗꯨꯅ ꯄꯩꯁꯥ ꯕꯣꯔꯥ ꯈꯥꯎ ꯑꯗꯨ ꯄꯨꯗꯨꯅ ꯃꯌꯨꯝꯗ ꯑꯃꯨꯛ ꯍꯜꯂꯛꯂꯦ꯫ ꯃꯍꯥꯛꯅ ꯃꯌꯨꯝꯗ ꯍꯜꯂꯛꯂꯒ ꯍꯥꯟꯅꯒꯤ ꯃꯇꯧꯒꯨꯝ ꯃꯍꯥꯛꯀꯤ ꯃꯃꯥ ꯑꯗꯨ ꯃꯥ ꯃꯁꯤꯡꯒꯤ ꯃꯅꯥꯛꯇ ꯊꯥꯗꯨꯅ ꯃꯦꯔꯨꯛ ꯑꯗꯨ ꯂꯧꯍꯜꯂꯨꯔꯦ꯫ ꯃꯥ ꯃꯁꯤꯡ ꯑꯗꯨꯗꯤ ꯃꯕꯨꯛ ꯐꯠꯇꯕꯅꯤꯅ ꯍꯥꯟꯅꯒꯤ ꯃꯇꯧꯒꯨꯝ ꯑꯃꯨꯛ ꯃꯦꯔꯨꯛ ꯑꯗꯨ ꯂꯧꯈꯤꯕꯗꯨ ꯃꯔꯝ ꯀꯔꯤꯒꯤꯅꯣ ꯍꯥꯏꯗꯨꯅ ꯃꯅꯥꯎꯅꯨꯄꯥ ꯑꯇꯣꯟꯕꯗꯨ ꯌꯦꯡꯕ ꯊꯥꯔꯝꯃꯤ꯫ ꯃꯅꯥꯎꯅꯨꯄꯥ ꯑꯇꯣꯟꯕ ꯑꯗꯨꯅ ꯃꯃꯥ ꯃꯆꯥꯅ ꯄꯩꯁꯥ ꯑꯣꯜꯂꯤꯕ ꯑꯗꯨ ꯎꯔꯝꯃꯤ꯫ ꯃꯗꯨꯗꯒꯤ ꯃꯌꯥꯝꯕ ꯑꯅꯤꯗ ꯑꯃꯨꯛ ꯃꯃꯥ ꯃꯆꯥꯅ ꯄꯩꯁꯥ ꯑꯣꯜꯂꯤꯕ ꯑꯗꯨ ꯑꯃꯨꯛ ꯍꯥꯏꯔꯝꯃꯤ꯫ ꯃꯈꯣꯏꯅ ꯋꯥꯔꯤ ꯁꯥꯟꯅꯔꯤꯉꯩꯗ ꯅꯨꯄꯥ ꯃꯆꯥ ꯑꯗꯨꯅ ꯃꯦꯔꯨꯛ ꯑꯗꯨ ꯃꯥ ꯃꯁꯤꯡꯒꯤ ꯃꯅꯥꯛꯇ ꯊꯤꯟꯕ ꯂꯥꯛꯂꯝꯃꯤ꯫ ꯃꯗꯨꯗ ꯃꯥ ꯃꯁꯤꯡ ꯑꯗꯨꯅ ꯅꯨꯄꯥ ꯃꯆꯥ ꯑꯗꯨꯗ ꯀꯗꯥꯏꯗꯒꯤ ꯄꯩꯁꯥꯅꯣ ꯍꯥꯏꯗꯨꯅ ꯉꯁꯤꯁꯨ ꯑꯃꯨꯛ ꯍꯪꯂꯝꯃꯤ꯫ ꯃꯗꯨꯗ ꯅꯨꯄꯥ ꯃꯆꯥ ꯑꯗꯨꯅ ꯌꯥꯝꯅ ꯁꯤꯡꯅ ꯑꯁꯨꯝꯅ ꯑꯃꯨꯛ ꯈꯨꯝꯂꯝꯃꯤ꯫ ꯃꯥ ꯃꯁꯤꯡ, ꯃꯁꯤꯗꯤ ꯑꯩꯒꯤ ꯏꯔꯜꯅꯤ꯫ ꯃꯥ ꯃꯁꯤꯡꯅ ꯊꯥꯗꯣꯛꯄꯤꯈꯤꯕ ꯑꯩꯒꯤ ꯌꯨꯝ ꯑꯗꯣ ꯃꯗꯨꯒꯤ ꯎꯠꯁꯤꯡ ꯑꯗꯨ ꯑꯩꯅ ꯈꯣꯝꯖꯤꯜꯂꯒ ꯈꯨꯜ ꯑꯃꯗ ꯆꯠꯂꯤ꯫ ꯈꯨꯜ ꯑꯗꯨ ꯀꯔꯝꯕ ꯈꯨꯜꯅꯣ ꯍꯥꯏꯕꯗꯤ ꯈꯪꯗꯦ꯫ ꯑꯩꯅ ꯄꯨꯔꯛꯂꯤꯕ ꯎꯠꯇꯣ ꯌꯥꯝꯅ ꯄꯥꯝꯅ ꯁꯤꯖꯤꯟꯅꯕ ꯖꯥꯠꯅꯤ꯫ ꯃꯈꯣꯏꯅ ꯀꯔꯤꯗ ꯁꯤꯖꯤꯟꯅꯕꯅꯣ ꯍꯥꯏꯕꯗꯤ ꯈꯪꯗꯦ꯫ ꯑꯩꯅ ꯍꯦꯛ ꯎꯠ ꯄꯨꯔꯛꯏ ꯍꯥꯏꯗꯨꯅ ꯉꯥꯏꯍꯥꯛꯇꯪꯗ ꯂꯥꯎꯕ ꯃꯇꯝꯗ ꯃꯌꯥꯝ ꯑꯗꯨꯅ ꯑꯣꯝꯁꯤꯜꯂꯒ ꯎꯠꯁꯤꯡ ꯑꯗꯣ ꯂꯣꯏꯅ ꯂꯩꯈꯤ꯫ ꯑꯗꯨꯒ ꯍꯌꯦꯡꯁꯨ ꯈꯔꯒ ꯌꯥꯝꯅ ꯄꯣꯔꯛꯈꯣ, ꯎꯠꯁꯤꯡ ꯑꯗꯨ ꯃꯈꯣꯏꯒꯤ ꯈꯨꯜꯗ ꯌꯥꯝꯅ ꯗꯔꯀꯥꯔ ꯑꯣꯏ ꯍꯥꯏꯗꯨꯅ ꯍꯥꯏꯍꯧꯋꯤ ꯃꯥꯃ꯫ ꯃꯥꯃ, ꯅꯃꯥꯛꯁꯨ ꯀꯔꯤ ꯇꯧꯒꯗꯕꯅꯣ ꯈꯪꯗ꯭ꯔꯦ꯫ ꯄꯩꯁꯥꯗꯤ ꯌꯥꯝꯅ ꯐꯪꯅꯤꯡꯉꯤ ꯑꯗꯣ ꯎꯠꯇꯤ ꯄꯨꯅꯕ ꯂꯩꯇꯦ꯫ ꯑꯁꯨꯝꯅ ꯃꯃꯥꯡ ꯅꯨꯄꯥꯅ ꯍꯥꯏꯔꯛꯄ ꯑꯗꯨꯗ ꯃꯄꯨꯛꯆꯦꯜ ꯄꯤꯛꯄ, ꯅꯨꯡꯉꯥꯏꯕꯇ ꯄꯥꯝꯕ ꯑꯄꯪꯕ ꯃꯥꯃꯁꯤꯡ ꯑꯗꯨ ꯋꯥꯈꯜ ꯈꯜꯂꯝꯃꯤ꯫ ꯑꯗꯨꯗꯒꯤ ꯃꯥꯃ ꯑꯍꯜ ꯑꯗꯨꯅ ꯅꯨꯄꯥ ꯃꯆꯥ ꯑꯗꯨꯗ ꯑꯁꯨꯝꯅ ꯑꯃꯨꯛ ꯍꯥꯏꯔꯛꯂꯝꯃꯤ꯫ ꯑꯗꯨꯗꯤ ꯏꯃꯥ ꯅꯨꯄꯥ, ꯍꯌꯦꯡ ꯑꯗꯣ ꯑꯩꯈꯣꯏ ꯆꯠꯂꯒꯦ꯫ ꯑꯩꯈꯣꯏꯒꯤ ꯌꯨꯝꯁꯤꯡ ꯑꯁꯦ ꯂꯣꯏꯅ ꯃꯩ ꯊꯥꯗꯣꯛꯂꯒꯦ꯫ ꯑꯗꯨꯒ ꯑꯁꯤꯗꯒꯤ ꯊꯣꯛꯂꯛꯄ ꯎꯠꯁꯤꯡ ꯑꯗꯣ ꯑꯩꯈꯣꯏꯅ ꯄꯨꯔꯒ ꯈꯨꯜ ꯑꯗꯨꯗ ꯆꯠꯂꯒꯦ꯫ ꯑꯗꯨꯒ ꯍꯦꯛꯇ ꯌꯣꯜꯂꯨꯔꯒꯦ꯫ ꯑꯗꯨꯗꯤ ꯃꯥꯃ ꯍꯣꯏꯗ ꯌꯥꯝꯅ ꯐꯕꯒꯤ ꯋꯥꯅꯤꯅꯦ꯫ ꯃꯥꯃ ꯍꯣꯏꯒꯤ ꯌꯨꯝꯁꯤꯡ ꯑꯁꯤ ꯃꯩ ꯊꯥꯔꯕꯗꯤ ꯃꯁꯤꯗꯒꯤ ꯎꯠꯌꯥꯝ ꯑꯃꯗꯤ ꯁꯣꯏꯗꯅ ꯐꯪꯒꯅꯤ꯫ ꯎꯠꯌꯥꯝꯁꯤꯡ ꯑꯗꯨꯅ ꯑꯃꯨꯛ ꯌꯣꯜꯂꯕꯗꯤ ꯄꯩꯁꯥꯗꯤ ꯃꯌꯥꯝ ꯑꯃ ꯐꯪꯒꯅꯤ ꯃꯥꯃ꯫ ꯑꯁꯨꯝꯅ ꯂꯧꯁꯤꯡ ꯂꯩꯕ ꯃꯃꯥꯡ ꯅꯨꯄꯥ ꯑꯗꯨꯅ ꯑꯣꯏꯗꯕ ꯀꯌꯥ ꯉꯥꯡꯁꯤꯜꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯑꯄꯪꯕ, ꯂꯧꯅꯝ ꯆꯥꯎꯕ, ꯅꯨꯡꯉꯥꯏꯕꯇ ꯄꯥꯝꯕ ꯃꯍꯥꯛꯀꯤ ꯃꯥꯃꯁꯤꯡ ꯑꯗꯨꯗꯤ ꯄꯩꯁꯥ ꯐꯪꯅꯤ ꯍꯥꯏꯕꯗꯨꯗ ꯃꯈꯣꯏꯒꯤ ꯌꯨꯝꯁꯤꯡ ꯑꯗꯨ ꯃꯩ ꯊꯥꯗꯣꯛꯂꯒꯦ ꯍꯥꯏꯅ ꯈꯟꯈ꯭ꯔꯦ꯫ ꯑꯁꯨꯝꯅ ꯃꯥꯃꯁꯤꯡ ꯑꯗꯨꯅ ꯃꯈꯣꯏꯒꯤ ꯌꯨꯝ ꯑꯗꯨꯕꯨ ꯃꯩ ꯊꯥꯗꯣꯛꯂꯝꯃꯤ꯫ ꯑꯗꯨꯒ ꯃꯈꯣꯏꯅ ꯑꯇꯣꯞꯄꯗ ꯈꯥꯡꯄꯣꯛꯁꯪ ꯃꯆꯥ ꯑꯃ ꯁꯥꯗꯨꯅ ꯑꯃꯨꯛ ꯃꯈꯣꯏ ꯄꯨꯟꯅ ꯂꯩꯔꯝꯃꯤ꯫ ꯃꯈꯣꯏꯅ ꯊꯥꯗꯣꯛꯈ꯭ꯔꯕ
ꯌꯨꯝꯁꯤꯡ ꯑꯗꯨꯒꯤ ꯎꯠꯁꯤꯡ ꯑꯗꯨ ꯕꯣꯔꯥꯗ ꯍꯥꯟꯖꯤꯜꯂꯒ ꯃꯈꯣꯏ ꯑꯍꯨꯝ ꯌꯣꯟꯕ ꯆꯠꯅꯕ ꯁꯦꯝ ꯁꯥꯔꯝꯃꯤ꯫ ꯃꯗꯨꯗ ꯃꯃꯥꯡ ꯅꯨꯄꯥ ꯑꯗꯨꯅ ꯑꯃꯨꯛ ꯂꯥꯛꯂꯒ ꯃꯥꯝꯃꯁꯤꯡ ꯑꯗꯨꯗ ꯍꯥꯏꯔꯝꯃꯤ꯫ ꯃꯥꯝꯃꯁꯤꯡ ꯍꯣꯏꯅ ꯍꯣꯔꯦꯟ ꯇꯧꯕꯤꯒꯗꯕꯁꯦ ꯈꯨꯜ ꯑꯗꯨ ꯍꯦꯛ ꯌꯧꯕꯒ ꯃꯌꯥꯝ ꯎꯠ ꯑꯗꯨ ꯄꯣꯔꯛꯂꯦ, ꯎꯠ ꯂꯩꯕꯤꯅꯤꯡꯕꯁꯤꯡ ꯑꯗꯣ ꯂꯥꯛꯅꯔꯣ ꯍꯥꯏꯗꯨꯅ ꯀꯣꯏꯔꯥꯎ ꯂꯥꯎꯒꯗꯕꯅꯤ꯫ ꯑꯗꯨꯗꯒꯤꯗꯤ ꯃꯤꯌꯥꯝ ꯑꯃ ꯁꯣꯏꯗꯅ ꯊꯣꯝꯖꯤꯜꯂꯛꯀꯅꯤ, ꯑꯗꯨꯒ ꯎꯠꯁꯤꯡ ꯑꯗꯣ ꯂꯣꯏꯅ ꯌꯣꯟꯊꯣꯛꯄꯤꯔꯝꯂꯒ ꯌꯨꯝꯗ ꯍꯟꯕꯤꯔꯛꯂꯣ꯫ ꯃꯥꯝꯃꯁꯤꯡ ꯑꯗꯨꯗꯤ ꯃꯈꯣꯏꯒꯤ ꯎꯠꯌꯥꯝ ꯑꯗꯨ ꯌꯣꯜꯂꯒ ꯄꯩꯁꯥ ꯃꯌꯥꯝ ꯑꯃ ꯐꯪꯒꯅꯤ ꯍꯥꯏꯕꯒꯤ ꯋꯥꯈꯜꯗ ꯎꯠꯁꯤꯡ ꯑꯗꯨ ꯄꯨꯗꯨꯅ ꯍꯔꯥꯎꯅ ꯆꯠꯈꯤ꯫ ꯃꯈꯣꯏꯅ ꯈꯨꯜ ꯑꯗꯨꯗ ꯌꯧꯔꯛꯂꯦ, ꯑꯗꯨꯒ ꯃꯃꯥꯡ ꯅꯨꯄꯥꯅ ꯍꯥꯏꯔꯛꯄ ꯑꯗꯨꯒꯨꯝ ꯈꯨꯜ ꯑꯗꯨꯗ ꯂꯦꯞꯇꯨꯅ ꯎꯠ ꯄꯣꯔꯛꯂꯦ, ꯎꯠ ꯂꯩꯕꯤꯅꯤꯡꯕꯁꯤꯡ ꯂꯥꯛꯄꯤꯔꯨ ꯍꯥꯏꯗꯨꯅ ꯀꯣꯏꯔꯥꯎ ꯂꯥꯎꯔꯝꯃꯤ꯫ ꯈꯨꯡꯒꯪ ꯑꯗꯨꯒꯤ ꯈꯣꯏꯁꯥꯎꯅꯔꯕ ꯃꯤꯌꯥꯝ ꯑꯗꯨꯅ ꯎꯠ ꯌꯣꯟꯕ ꯂꯥꯛꯑꯦ ꯇꯥꯕꯗ ꯀꯅꯥꯅꯣ ꯀꯔꯤꯅꯣ ꯈꯪꯗꯅ ꯌꯣꯟꯕ ꯂꯥꯛꯂꯤꯕ ꯃꯈꯣꯏ ꯑꯍꯨꯝ ꯑꯗꯨꯕꯨ ꯃꯌꯥꯝ ꯆꯪꯗꯨꯅ ꯐꯨꯗꯔꯝꯃꯤ꯫ ꯂꯧꯅꯝ ꯆꯥꯎꯕ ꯄꯨꯛꯐꯠꯇꯕ ꯃꯥꯝꯃꯁꯤꯡ ꯑꯗꯨꯗꯤ ꯄꯩꯁꯥ ꯐꯪꯕꯒꯤ ꯃꯍꯨꯠꯇ ꯆꯩꯇꯨꯞ ꯆꯥꯗꯨꯅ ꯇꯣꯛꯂꯦꯗꯣ꯫ ꯑꯁꯨꯝꯅ ꯃꯥꯝꯃꯁꯤꯡ ꯑꯗꯨ ꯁꯥꯎꯅ ꯑꯃꯨꯛ ꯃꯌꯨꯝꯗ ꯍꯜꯂꯛꯂꯦ, ꯑꯗꯨꯒ ꯃꯃꯥꯡ ꯅꯨꯄꯥ ꯑꯗꯨꯕꯨ ꯉꯁꯤꯗꯤ ꯂꯣꯏꯁꯤꯜꯂꯒꯤ ꯃꯇꯥꯒꯨꯝ ꯐꯥꯔꯒ ꯕꯣꯔꯥ ꯈꯥꯎ ꯑꯃꯗ ꯍꯥꯜꯂꯒ ꯇꯨꯔꯦꯜ ꯑꯃꯒꯤ ꯃꯄꯥꯟꯗ ꯄꯨꯔꯛꯂꯝꯃꯤ꯫ ꯃꯃꯥꯡ ꯅꯨꯄꯥ ꯑꯗꯨꯕꯨ ꯃꯈꯣꯏꯅ ꯇꯨꯔꯦꯜꯗ ꯊꯥꯗꯒꯦ ꯇꯧꯔꯤꯉꯩꯗ, ꯇꯥꯗ, ꯁꯖꯤ ꯃꯆꯥꯅꯤꯅꯦ, ꯃꯁꯤ ꯐꯥꯔꯕꯗꯤ ꯑꯣꯟꯊꯣꯛꯅ ꯍꯥꯎꯈ꯭ꯔꯅꯤꯗ꯫ ꯍꯣꯏꯅꯦ, ꯃꯁꯤ ꯐꯥꯔꯕꯗꯤ ꯑꯣꯟꯊꯣꯛꯅꯗꯤ ꯍꯥꯎꯔꯗꯧꯅꯤ꯫ ꯃꯗꯨꯗꯤ ꯑꯁꯤ ꯍꯥꯟꯅ ꯐꯥꯅꯕ ꯇꯧꯁꯤꯜꯂꯣ, ꯏꯃꯥꯡ ꯅꯨꯄꯥꯁꯦ ꯃꯁꯤꯗ ꯉꯥꯛꯇ ꯊꯝꯂꯝꯈꯣ꯫ ꯑꯁꯨꯝꯅ ꯃꯥꯝꯃꯁꯤꯡ ꯑꯗꯨꯅ ꯁꯖꯤ ꯃꯆꯥ ꯑꯗꯨꯕꯨ ꯇꯥꯟꯅꯕ ꯆꯠꯈꯤꯔꯝꯃꯤ꯫ ꯅꯨꯄꯥ ꯃꯆꯥ ꯑꯗꯨ ꯏꯁꯣꯔꯅ ꯆꯥꯟꯕꯤꯕ ꯍꯥꯏꯕꯗꯨꯅꯤ꯫ ꯈꯨꯗꯛꯇꯨꯗ ꯑꯇꯣꯞꯄ ꯈꯨꯜ ꯑꯃꯗꯒꯤ ꯅꯤꯡꯊꯧꯒꯤ ꯃꯆꯥꯅꯨꯄꯥ ꯑꯃ ꯁꯥꯗꯥꯟꯕ ꯂꯥꯛꯄꯖꯥꯠꯅꯤ꯫ ꯃꯗꯨꯅ ꯕꯣꯔꯥꯗ ꯌꯥꯎꯔꯤꯕ ꯃꯃꯥꯡ ꯅꯨꯄꯥ ꯑꯗꯨ ꯊꯦꯡꯅꯔꯝꯃꯤ꯫ ꯅꯨꯄꯥ ꯃꯆꯥ ꯑꯗꯨꯅ ꯅꯤꯡꯊꯧꯒꯤ ꯃꯆꯥꯅꯨꯄꯥ ꯑꯗꯨꯗ ꯋꯥꯔꯤ ꯄꯨꯝꯕ ꯂꯤꯔꯝꯃꯤ꯫ ꯋꯥꯔꯤ ꯈꯪꯂꯕ ꯅꯤꯡꯊꯧ ꯃꯆꯥꯅꯨꯄꯥ ꯑꯗꯨꯅ ꯑꯉꯥꯡ ꯑꯗꯨꯕꯨ ꯕꯣꯔꯥ ꯈꯥꯎꯗꯒꯤ ꯂꯧꯊꯣꯛꯂꯦ, ꯑꯗꯨꯒ ꯎ ꯈꯔ ꯈꯨꯜꯂꯒ ꯕꯣꯔꯥ ꯑꯗꯨꯗ ꯀꯤꯁꯤꯟꯗꯨꯅ ꯊꯝꯂꯦ꯫ ꯑꯗꯨꯒ ꯃꯈꯣꯏ ꯑꯅꯤꯅ ꯅꯥꯀꯟꯗ ꯂꯩꯕ ꯎ ꯑꯃꯒꯤ ꯃꯔꯨꯝꯗ ꯂꯣꯠꯇꯨꯅ ꯂꯩꯈ꯭ꯔꯦ꯫ ꯃꯥꯝꯃꯁꯤꯡ ꯑꯗꯨ ꯁꯖꯤ ꯑꯗꯨꯁꯨ ꯐꯥꯕ ꯉꯝꯗꯕꯗꯒꯤ ꯃꯃꯥꯡ ꯅꯨꯄꯥꯒꯤ ꯃꯅꯥꯛꯇ ꯂꯥꯛꯂꯦ, ꯑꯗꯨꯒ ꯕꯣꯔꯥ ꯑꯗꯨ ꯃꯈꯣꯏꯅ ꯍꯥꯡꯇꯣꯛꯂꯨꯕ ꯇꯧꯗꯅ ꯕꯣꯔꯥ ꯑꯗꯨꯕꯨ ꯇꯨꯔꯦꯜ ꯑꯗꯨꯗ ꯃꯃꯥꯡ ꯅꯨꯄꯥ ꯌꯥꯎꯔꯕꯅꯤꯅ ꯃꯃꯥꯡ ꯅꯨꯄꯥ ꯑꯗꯨ ꯁꯤꯖꯔꯁꯅꯨ ꯍꯥꯏꯅ ꯊꯥꯗꯔꯝꯃꯤ꯫ ꯑꯗꯨ ꯊꯥꯗꯔꯝꯂꯒ ꯃꯈꯣꯏ ꯑꯍꯨꯝ ꯑꯗꯨ ꯆꯠꯈ꯭ꯔꯦ꯫ ꯃꯥꯝꯃꯁꯤꯡ ꯑꯗꯨ ꯆꯠꯈ꯭ꯔꯕ ꯇꯨꯡꯗ ꯅꯤꯡꯊꯧ ꯃꯆꯥꯅꯨꯄꯥ ꯑꯗꯨꯅ ꯅꯨꯄꯥ ꯃꯆꯥ ꯑꯗꯨꯗ ꯁꯅꯥ ꯂꯨꯄꯥ ꯈꯔ ꯄꯤꯔꯝꯂꯒ ꯅꯤꯡꯊꯧ ꯃꯆꯥ ꯑꯗꯨꯁꯨ ꯆꯠꯈ꯭ꯔꯦ꯫ ꯃꯥꯝꯃꯁꯤꯡ ꯑꯗꯨꯗꯤ ꯃꯃꯥꯡ ꯅꯨꯄꯥ ꯑꯗꯨ ꯇꯨꯔꯦꯜꯗ ꯊꯥꯗꯈ꯭ꯔꯦ, ꯁꯤꯔꯝꯂꯒꯅꯤ ꯍꯥꯏꯅ ꯋꯥꯈꯜ ꯅꯨꯡꯉꯥꯏꯅ ꯂꯩꯔꯝꯃꯤ꯫ ꯉꯥꯏꯍꯥꯛ ꯂꯩꯔꯒꯗꯤ ꯅꯨꯄꯥ ꯃꯆꯥ ꯑꯗꯨ ꯃꯌꯨꯝꯗ ꯀꯔꯤꯁꯨ ꯇꯧꯗꯅ ꯂꯥꯛꯂꯝꯃꯤ꯫ ꯃꯗꯨ ꯎꯕꯗ ꯃꯥꯝꯃꯁꯤꯡ ꯑꯗꯨꯗꯤ ꯉꯛꯄꯅ ꯂꯣꯏꯈ꯭ꯔꯦ꯫ ꯑꯗꯨꯗꯒꯤ ꯅꯨꯄꯥ ꯃꯆꯥ ꯑꯗꯨꯗ ꯀꯧꯁꯤꯜꯂꯒ ꯑꯃꯨꯛ ꯀꯔꯝꯅ ꯂꯥꯛꯂꯤꯕꯅꯣ ꯍꯥꯏꯅ ꯍꯪꯂꯝꯃꯤ꯫ ꯃꯥꯝꯃꯁꯤꯡ, ꯃꯈꯣꯏꯒꯤ ꯑꯁꯤ ꯂꯩꯕꯥꯛ ꯍꯥꯏꯕꯗꯨꯗꯤ ꯌꯥꯝꯅ ꯐꯖꯕꯖꯥꯠꯅꯤꯗ, ꯁꯅꯥ ꯂꯨꯄꯥ ꯀꯌꯥꯅ ꯄꯤꯛ ꯊꯟꯅ ꯂꯩꯕꯖꯥꯠꯅꯤ꯫ ꯑꯩꯈꯣꯏꯒꯤꯅꯤ ꯍꯥꯏꯗꯅ ꯏꯄꯨ ꯏꯕꯦꯟꯁꯨ ꯂꯩꯔꯝꯃꯤ꯫ ꯃꯈꯣꯏ ꯑꯅꯤꯅ ꯑꯩꯁꯦ ꯌꯥꯝꯅ ꯑꯉꯥꯡ ꯑꯣꯏꯔꯤ, ꯅꯪ ꯃꯐꯝ ꯑꯁꯤꯗ ꯂꯩꯕ ꯌꯥꯗꯦ ꯍꯥꯏꯗꯨꯅꯅꯦ ꯊꯥꯔꯛꯂꯤꯕꯅꯦ ꯁꯤꯗ ꯑꯃꯨꯛ, ꯑꯗꯨꯒ ꯁꯅꯥ ꯂꯨꯄꯥ ꯈꯔꯁꯨ ꯄꯤꯔꯛꯏ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯉꯁꯥꯏ ꯅꯤꯡꯊꯧ ꯃꯆꯥꯅꯨꯄꯥꯅ ꯄꯤꯔꯝꯕ ꯁꯅꯥꯁꯤꯡ ꯑꯗꯨ ꯃꯥꯝꯃꯁꯤꯡ ꯑꯗꯨꯗ ꯎꯠꯂꯝꯃꯤ꯫ ꯃꯥꯝꯃꯁꯤꯡ ꯑꯗꯨ ꯑꯉꯛꯄꯒꯤ ꯃꯇꯧꯒꯨꯝ ꯌꯦꯡꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯅꯨꯄꯥ ꯃꯆꯥ ꯑꯗꯨꯅ ꯑꯃꯨꯛ ꯃꯈꯥ ꯇꯥꯔꯛꯏ꯫ ꯃꯥꯝꯃꯁꯤꯡꯁꯨꯅꯦ ꯏꯄꯨ ꯏꯕꯦꯟꯅꯅꯦ ꯂꯥꯛꯑꯣ ꯍꯥꯏꯗꯨꯅ ꯁꯣꯜꯍꯧꯕꯅꯤ, ꯁꯅꯥ ꯂꯨꯄꯥ ꯀꯌా ꯑꯃꯁꯨ ꯄꯤꯒꯦ ꯍꯥꯏ꯫ ꯑꯩꯗꯤ ꯌꯥꯝ ꯄꯨꯔꯛꯄ ꯉꯝꯗꯕꯅꯤꯅ ꯁꯤ ꯈꯛꯇꯪ ꯄꯨꯔꯒ ꯂꯥꯛꯑꯦ꯫ ꯃꯥꯝꯃꯁꯤꯡ ꯑꯗꯨꯗꯤ ꯃꯃꯥꯡ ꯅꯨꯄꯥꯅ ꯍꯥꯏꯔꯤꯕ ꯑꯗꯨ ꯂꯣꯏꯅ ꯊꯥꯖꯔꯝꯃꯤ꯫ ꯑꯗꯨꯗꯒꯤꯗꯤ ꯃꯈꯣꯏꯁꯨ ꯑꯁꯤ ꯂꯩꯕꯥꯛꯇ ꯃꯄꯨ ꯃꯕꯦꯟꯒꯤ ꯃꯅꯥꯛꯇ ꯆꯠꯂꯒꯦ ꯍꯥꯏꯅ ꯈꯜꯂꯝꯃꯤ꯫ ꯏꯃꯥꯡ ꯅꯨꯄꯥ, ꯑꯗꯨꯗꯤ ꯑꯩꯈꯣꯏꯅ ꯃꯇꯧ ꯀꯔꯝꯅ ꯏꯄꯨ ꯏꯕꯦꯟꯒꯤ ꯃꯅꯥꯛꯇ ꯑꯁꯤ ꯂꯩꯕꯥꯛ ꯑꯗꯨꯗ ꯆꯠꯀꯅꯤ? ꯃꯥꯝꯃꯁꯤꯡ, ꯑꯗꯨꯒꯤꯗꯤ ꯀꯔꯤꯁꯨ ꯋꯥꯕꯤꯔꯨꯅꯨꯗ꯫ ꯃꯥꯝꯃꯁꯤꯡꯅ ꯑꯩꯉꯣꯟꯗ ꯇꯧꯈꯤꯕꯗꯣ ꯑꯗꯨꯝꯅ ꯇꯧꯔꯒ ꯂꯣꯏꯔꯦ, ꯁꯣꯏꯗꯅ ꯑꯗꯨꯝ ꯑꯁꯤ ꯂꯩꯕꯥꯛꯇ ꯌꯧꯒꯅꯤ꯫ ꯃꯥꯝꯃꯁꯤꯡꯅ ꯆꯠꯄꯤꯅꯤꯡꯂꯕꯅꯤꯅ ꯍꯌꯦꯡꯗꯣ ꯁꯣꯏꯗꯅ ꯆꯠꯂꯁꯦ꯫ ꯃꯥꯝꯃꯁꯤꯡ ꯆꯥꯉꯟ ꯆꯥꯊꯣꯛꯄꯤꯔꯝꯃꯨꯀꯣ꯫ ꯃꯊꯪꯒꯤ ꯅꯨꯃꯤꯠꯇ ꯃꯥꯝꯃꯁꯤꯡ ꯑꯗꯨꯅ ꯆꯥꯉꯟ ꯆꯥꯊꯣꯛꯂꯒ ꯆꯠꯅꯕ ꯁꯦꯝ ꯁꯥꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯃꯈꯣꯏꯒꯤ ꯅꯨꯄꯤꯁꯤꯡ ꯑꯗꯨꯅꯗꯤ ꯐꯠꯇꯕ ꯊꯕꯛꯅꯤ, ꯇꯧꯑꯣꯏꯗꯕ ꯊꯕꯛꯅꯤ, ꯑꯁꯦꯡꯕ ꯑꯆꯨꯝꯕ ꯑꯣꯏꯔꯝꯂꯣꯏ ꯍꯥꯏꯗꯨꯅ ꯈꯥꯝꯖꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯑꯄꯪꯕ, ꯄꯨꯛꯆꯦꯜ ꯄꯤꯛꯄ, ꯀꯜꯂꯛ ꯃꯤꯍꯧꯕꯇꯅ ꯊꯜꯂꯕ ꯃꯥꯝꯃꯁꯤꯡ ꯑꯗꯨꯗꯤ ꯃꯈꯣꯏꯒꯤ ꯅꯨꯄꯤꯁꯤꯡꯅ ꯍꯥꯏꯔꯤꯕꯗꯨ ꯇꯥꯔꯝꯗꯦ, ꯆꯠꯅꯕ ꯁꯦꯝ ꯁꯥꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯅꯨꯄꯥ ꯃꯆꯥ ꯑꯗꯨꯒ
ꯃꯥꯝꯃ ꯑꯍꯨꯝ ꯑꯗꯨꯒ ꯇꯨꯔꯦꯜ ꯈꯣꯡꯕꯥꯟꯗ ꯆꯠꯂꯝꯃꯤ꯫ ꯇꯨꯔꯦꯜ ꯈꯣꯡꯕꯥꯟ ꯌꯧꯔꯕꯗ ꯃꯥꯝꯃꯁꯤꯡ ꯑꯗꯨ ꯃꯍꯥꯛꯅ ꯃꯈꯨꯠ ꯃꯈꯣꯡꯁꯤꯡ ꯑꯗꯨ ꯂꯣꯏꯅ ꯄꯨꯟꯁꯤꯜꯂꯤ ꯑꯗꯨꯒ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ, ꯃꯥꯝꯃꯁꯤꯡ ꯅꯨꯡꯉꯥꯏ ꯅꯨꯡꯉꯥꯏꯅ ꯆꯠꯄꯤꯔꯣꯀꯣ, ꯃꯇꯝ ꯈꯔꯗꯤ ꯑꯥꯗ ꯑꯗꯨꯝ ꯂꯩꯊꯣꯛꯄꯤꯔꯛꯎꯗ꯫ ꯑꯁꯨꯝꯅ ꯍꯥꯏꯔꯒ ꯃꯥꯝꯃꯁꯤꯡ ꯑꯗꯨ ꯇꯨꯔꯦꯟꯗ ꯊꯥꯗꯈ꯭ꯔꯦ꯫ ꯃꯤꯕꯨ ꯃꯥꯡꯅꯕ ꯁꯤꯜꯂꯨꯕ ꯃꯥꯝꯃꯁꯤꯡ ꯑꯗꯨ ꯊꯋꯥꯏ ꯊꯥꯔꯤꯗꯣ ꯌꯦꯠꯄꯤꯅꯕ ꯀꯅꯥꯁꯨ ꯂꯩꯇ꯭ꯔꯕ ꯅꯨꯄꯥ ꯃꯆꯥ ꯑꯃꯗꯤ ꯃꯍꯥꯛꯀꯤ ꯃꯃꯥ ꯑꯗꯨ ꯍꯧꯖꯤꯛꯇꯤ ꯌꯥꯝꯅ ꯅꯨꯡꯉꯥꯏꯅ ꯂꯩꯔꯝꯃꯤ꯫ ꯁꯣꯝꯗ ꯃꯥꯝꯃꯒꯤ ꯅꯨꯄꯤ ꯃꯅꯦꯁꯤꯡ ꯑꯗꯨꯅ ꯃꯍꯥꯛꯀꯤ ꯅꯨꯄꯥꯁꯤꯡ ꯂꯥꯛꯇꯕ ꯑꯗꯨꯗ ꯃꯊ꯭ꯋꯥꯏ ꯋꯥꯔꯝꯃꯤ꯫ ꯑꯗꯨꯗꯒꯤ ꯅꯨꯄꯥ ꯃꯆꯥ ꯑꯗꯨꯗ ꯃꯥꯝꯃꯁꯤꯡ ꯑꯗꯨ ꯀꯔꯝ ꯀꯥꯟꯗ ꯂꯥꯛꯀꯗꯒꯦ ꯍꯥꯏꯅ ꯍꯪꯂꯝꯃꯤ꯫ ꯏꯅꯦꯁꯤꯡ, ꯃꯥꯝꯃꯁꯤꯡ ꯑꯗꯨ ꯏꯄꯨ ꯏꯕꯦꯟꯁꯤꯡꯅ ꯄꯥꯛ ꯊꯥꯗꯣꯔꯛꯀꯗꯕ ꯃꯥꯟꯗꯦ꯫ ꯀꯨꯏꯅ ꯎꯅꯔꯨꯗꯕꯅꯤꯅ ꯄꯤꯖ ꯄꯤꯊꯛ ꯇꯧꯗꯨꯅ ꯐꯅ ꯀꯨꯏꯅꯗꯤ ꯂꯩꯔꯛꯀꯗꯕ ꯃꯥꯜꯂꯤ꯫ ꯃꯇꯝ ꯀꯌꯥ ꯑꯃ ꯍꯧꯈ꯭ꯔꯦ꯫ ꯃꯅꯦꯁꯤꯡ ꯑꯗꯨꯅ ꯃꯈꯣꯏꯒꯤ ꯅꯨꯄꯥꯁꯤꯡ ꯑꯗꯨꯅ ꯍꯜꯂꯛꯃꯟꯗꯕ ꯑꯗꯨꯗ ꯊꯋꯥꯏ ꯋꯥꯔꯗꯨꯅ ꯅꯨꯄꯥ ꯃꯆꯥ ꯑꯗꯨꯗ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯍꯪꯂꯝꯃꯤ꯫ ꯃꯗꯨꯗꯒꯤꯗꯤ ꯅꯨꯄꯥ ꯃꯆꯥ ꯑꯗꯨꯅ ꯑꯁꯨꯝꯅ ꯑꯃꯨꯛ ꯈꯨꯝꯂꯝꯃꯤ, ꯏꯅꯦꯁꯤꯡ, ꯃꯥꯝꯃꯁꯤꯡ ꯑꯗꯨꯒꯤ ꯅꯣꯡꯃꯒꯤ ꯆꯥꯛ ꯆꯗꯨꯝ ꯑꯃꯃꯝꯗꯤ ꯈꯥꯛꯑꯒ ꯍꯦꯛ ꯊꯝꯕꯤꯌꯨ꯫ ꯑꯁꯨꯝꯅ ꯅꯨꯄꯥ ꯃꯆꯥ ꯑꯗꯨꯅ ꯍꯥꯏꯔꯛꯄ ꯑꯗꯨꯗ ꯃꯅꯦꯁꯤꯡ ꯑꯗꯨꯅ ꯃꯈꯣꯏꯒꯤ ꯅꯨꯄꯥꯁꯤꯡ ꯑꯗꯨ ꯍꯜꯂꯛꯂꯔꯣꯏ ꯍꯥꯏꯕꯁꯤ ꯈꯪꯂꯝꯃꯤ꯫ ꯑꯁꯨꯝꯅ ꯄꯨꯛꯆꯦꯜ ꯄꯤꯛꯄ, ꯑꯣꯏꯖꯕ ꯊꯤꯕ, ꯃꯆꯦ ꯃꯆꯜꯕꯨ ꯅꯨꯡꯁꯤꯕ ꯉꯝꯗꯕ ꯃꯥꯝꯃ ꯑꯍꯨꯝ ꯑꯗꯨ ꯊꯋꯥꯏ ꯊꯥꯈꯤꯔꯝꯃꯤ꯫